Prime Minister Narendra Modi na Manipur gi miyamda pining liba message asi karino haibalui Kanglop ki irang asi hek thokibadagi houjik phawba irang asi loisinaba mayek sengna phirep amatalotri laurabasu amuksu mandaba anima uri masigi example suspension of operation su article 355 ni aduga handaksu CM Biren gi Delhi khongsatta PM Modi ga thengnabagi maramda miyam amadi mediana kanna ngangna rakhi opposition party na CM Biren da wahang kaya hangki adubu CM ga PM Modi ga tasengna thengna khibra natraga thengna khidabra haibasisu public domain da su mayek sengna khangan khide Unei su hainei aduga Unadesu hainei national media NDTV gi report ki matung inna CM Biren gi handaki Delhi visit asida Prime Minister Modi ga thengna khre haina report tauri report ki matung inna CM Biren amadi PM Modi na Manipur gi fibham gi maramda discuss tauki BJP rule state singi CM gi meeting Delhi da pangthokiba adugi mataida CM Biren na PM ga meeting tauki meeting aduda irang na soonlaba state asigi solution gi center madi state ki plan amadi road map ta discuss tauki haina NDTV na report tauri masigi damak short session ama fix tauki report asida hairi source ki matung inna CM Biren ga PM Modi ga taukiba meeting asida Home Minister Amit Shah amadi Defense Minister Rajnath Singh su yauki adubu state tagi kanagumba official amata yaukhide meeting asi Manipur gi matangda Prime Minister na tumina leiriba asida BJP da opposition party na akanba pressure gi marakta tauki loinana Manipur gi governor Anusuya Uike bu lauthokiba numita meeting asi pangthoki NDTV gi report PM Modi ga CM ga closed door meeting tauki haibasida Congress na PM Modi da attack tauki Congress leader Jairam Ramesh na haiki PM Modi amadi Manipur gi CM Biren gi marakta meeting tauki haiba khangle adubu masigi photo amata lakte ayamba matamdadi photo post tawgali Manipur gi maramda PM Modi asigumba interest yaudaba matau karigi udli natraga meeting taukidabra haina hangki Manipur da thogliba irang asigi maramda Congress continue Modi sarkar da attack torokli Jairam Ramesh na social media platform X ta post tawduna claim tauki madudi PM Modi ga Manipur gi CM ga taukiba meeting gi picture share taukide meeting taukidaba mali haiki controversy na koisilaba Manipur gi CM na non biological prime minister ga loinana closed door da atenba meeting ama tauki masida masana masabu chanakya oina khanjabaga amadi defense minister su yauki mahangna haiki ayamba matamda asigumba meeting sing asi tawbada X ta picture post share tawi adubu meeting asidadi Narendra Modi na amadi CM Biren asu taude asigumba disinterest karigi udli adubu pumnamak sigi mataida Prime Minister Modi ga CM ga unaba haibasi achouba dil amanate adubu Manipur gi oiriba fibham asi yenglaga masi achouba dil amani irang asi thokiba tha 13 helaba phawbada CM ga PM Modi ga unaraktri PM unaduna CM na irang asi loisinanaba khanna tanaba amadi houjik oiriba Manipur gi fibham gi maramda mayek sengna wari sanaraktri aduga PM Modi na su thogliba irang asida interest lawdaba matau urakli Manipur da PM chatrabasu state asigi CM kauduna wari sanabasu toroktri CM da natana MLA singna kayara khanna PM ga thengnanaba honarabasu PM gi nakta masigi damak matam leite houjik su PM Ukraine chatpagi maramda hainari masigi mamangda Russia dagi halakre Bhut sanaraga loisinba ngamdabagum houjik Manipur da issue mayam ama loisindana chaikhaiduna taduna leiri Masinani CM Biren ga PM unaba achouba dil ama oiribasi adubu handaki CM Biren gi Delhi khongsat asida PM ga Unei su hai aduga Unadesu hai video sida ngasi gi di matang soi fawbadang thagasari